Hey, nuksinaba kainaba haibse yam wabani. Aishu napagi haktaktane hapta ama sara hengrabani. Toknaba ga yaro phone tawsillu. Ahen mem pam gidaina. Hojikte aina helamani ne. Se. Sibu. Cylinder aler. Black tay am lor. Sildiar ni aishum putok chargi. Nangi naral chagadaba mi roi se. Nang bude aina thaglak po ni ne. Lai bakta tam hange khatlaba nangonda tam lage khudol shima sikshina thamjaba nungshi haina kanada haidriba khumlage chilshina nangna kaurapa aige misna ani say nangbu thiduna leire nangbu uda mikupta ningayam na chawi kai ho virambani nangna thamoibu lanjadrabi misna sibu nangna lang thakpani horakliba nungshi say hose onushiba mahushaga manadare masirane nungshi isay haibado masirane nungshi isay haibado Atiyada thokliba chumthangi machu makhal yami chumthangi machu aigi nungshibadi thawayoiba nang khaktani nungshibagi saktam urubadasu ngawi hai Nushibana pirak pachithi parubadana hena ngawi hai ngawi hai Nangi boyfriend leirabo. Boyfriend wali mayam lay kaino. Nang su lay sidi. Ina di nang naksanaba lover leirabo haiba. Lover am ta lay teda. Ay ko yun din na. Plastic ngantane.